ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯇꯅ ꯌꯥꯔꯤꯁꯦ ꯑꯗꯨ ꯃꯥꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯈ꯭ꯔꯦꯅ ꯇꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯂꯥꯡꯂꯦꯟ ꯃꯔꯛ ꯊꯠꯂꯒ ꯌꯥꯔꯦ ꯄꯜꯂꯛꯀꯅꯨ ꯑꯩ ꯈꯪꯗꯦ ꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯌꯥꯎꯗꯦ ꯌꯥꯎꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯑꯩꯁꯦ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯀꯗꯥꯏꯗꯒꯤ ꯀꯣꯠꯁꯤꯜꯂꯛꯏꯅꯣ ꯈꯪꯗꯦꯃꯦ ꯅꯤꯡꯊꯤꯅ ꯐꯥꯒꯤ ꯇꯧꯔꯛꯄꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯂꯒ ꯑꯍꯣꯏꯅꯦ ꯅꯤꯡꯊꯤ ꯈꯔ ꯇꯞꯊꯔꯒ ꯑꯗꯨ ꯅꯪ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨꯗꯤ ꯀꯝꯗꯧꯕ ꯅꯤꯡꯊꯤ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯤꯁꯤꯗ ꯆꯠꯂꯔꯣꯏꯒꯦ ꯈꯜꯂꯤ ꯑꯩ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯥꯎꯕ ꯉꯝꯗꯤꯌꯦ ꯑꯣꯏꯁꯦ ꯌꯥꯔꯦ ꯑꯗꯨ ꯇꯣꯝꯊꯤꯟꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯛꯄꯗ ꯑꯗꯣ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯀꯧꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯃꯥꯗꯣ ꯏꯀꯥꯏꯗꯅ ꯑꯍꯣꯏ ꯑꯗꯨ ꯆꯥꯛ ꯆꯥꯔꯕ ꯅꯪꯕꯣ ꯆꯥꯗ꯭ꯔꯤ ꯆꯥꯊꯣꯛꯎꯔꯣ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯑꯝꯇ ꯂꯥꯟ ꯇꯧꯔꯨꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦꯕ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯒꯝ ꯒꯝ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯑꯩꯅ ꯆꯥꯛꯁꯤ ꯂꯣꯏꯗꯦꯅ ꯈꯜꯂꯤꯁꯤꯗꯤ ꯅꯣꯏ ꯔꯣꯃꯥꯟꯁ ꯇꯧꯔꯤꯕꯣꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯏꯅꯤ ꯍꯥꯏꯔ ꯈꯪꯗꯕ ꯋꯥꯗꯨꯗ ꯄꯥꯟꯊꯣꯏꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯆꯤꯟꯁꯤꯕꯣ ꯑꯩꯅ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯗ ꯋꯥꯍꯩꯒ ꯇꯧ ꯂꯩ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗꯦꯅꯦ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯕ ꯕꯥꯒ ꯃꯥꯒꯅ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯕꯕꯥꯁꯦ ꯍꯧꯖꯤꯛꯇ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟꯁꯦ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏꯒ ꯑꯝꯇ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯑꯣ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯖꯤꯜꯂꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯂꯣꯌꯥꯅ ꯅꯣꯛꯂꯒ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯏꯕꯤ ꯕꯕꯥ ꯍꯧꯖꯤꯛꯇ ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯀꯣ ꯅꯃꯥꯁꯦ ꯅꯨꯡ ꯐꯨꯠꯂꯤꯔꯥ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯌꯥꯔꯦ ꯃꯥꯜꯂꯤꯉꯩꯗ ꯇꯣꯍꯧꯔꯣ ꯕꯥ ꯅꯪꯁꯨ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯗꯨ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯃꯃꯥ ꯏꯕꯥꯅꯤꯒꯤꯗꯤ ꯏꯆꯥ ꯅꯊꯟꯇꯅꯤ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨꯀꯣ ꯇꯧꯔꯤꯕ ꯕꯥ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯕꯥ ꯅꯪ ꯋꯥ ꯂꯩꯊꯣꯛꯄꯗꯤ ꯌꯥꯝ ꯍꯩ ꯃꯁꯤꯗꯤꯕꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯨꯏꯁꯨ ꯀꯨꯏꯈ꯭ꯔꯦꯗꯀꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯤꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯊꯤꯔꯦ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯃꯥꯅ ꯍꯦꯛ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤꯕꯒ ꯂꯥꯡꯂꯦꯟ ꯊꯨꯅ ꯃꯦꯁꯦꯖ ꯑꯃ ꯍꯜꯂꯛꯏ ꯑꯗꯨꯗꯒꯤ ꯇꯣꯝꯊꯤꯟ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯔꯤꯡ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯄꯒ ꯁꯠ ꯄꯥꯏꯈꯠꯂꯛꯏ ꯂꯥꯡꯂꯦꯟꯅ ꯍꯜꯂꯣ ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯔꯤꯒꯦ ꯇꯨꯝꯒꯦꯅ ꯇꯧꯔꯤꯌꯦ ꯑꯣ ꯉꯔꯥꯡ ꯅꯍꯥꯟ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯍꯜꯂꯛꯇꯦ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯑꯩꯗꯤ ꯅꯪ ꯁꯥꯎꯔꯕ꯭ꯔꯥꯅ ꯂꯥꯡꯂꯦꯟ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨ ꯁꯠ ꯊꯩꯗꯣꯛꯂꯛꯑꯒ ꯆꯥꯛ ꯆꯥꯔꯕꯣ ꯅꯪ ꯆꯥꯔꯦ ꯅꯪꯗꯤ ꯑꯩꯁꯨ ꯆꯥꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯥꯡꯁꯣꯏ ꯅꯣꯏꯗꯤ ꯏꯔꯣꯟꯕ ꯑꯣ ꯉꯥꯏꯍꯥꯛꯇꯤ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯀꯩꯗꯧꯔꯤꯅꯣ ꯇꯨꯝꯃꯒꯦꯅ ꯇꯧꯔꯤꯌꯦ ꯑꯣ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯇꯣꯝꯊꯤꯟ ꯑꯃꯨꯛ ꯑꯩꯗꯤ ꯅꯍꯥꯟꯗ ꯈꯪꯉꯤ ꯅꯤꯅꯦ ꯔꯥꯁꯤꯁꯦ ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨ ꯅꯪꯁꯦ ꯅꯤꯡꯁꯤꯡꯈꯨꯜꯗꯒꯤꯔꯣ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯂꯣꯠꯂꯦ ꯂꯣꯠꯇꯦꯗ ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯒꯤ ꯂꯝ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯤꯅꯣ
ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯈꯪꯂꯤꯁꯤꯗꯤ ꯑꯗꯨꯗꯤ ꯅꯪ ꯅꯤꯅꯦ ꯔꯥꯁꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯒꯤ ꯈꯪꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯈꯪꯉꯣꯏ ꯑꯩꯗꯤ ꯅꯤꯡꯁꯤꯡꯈꯨꯜꯗ ꯄꯣꯛꯄ ꯈꯛꯇꯅꯤ ꯑꯩꯒꯤ ꯂꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤꯅꯤ ꯑꯗꯨ ꯅꯪꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯋꯥ ꯑꯗꯨꯝ ꯂꯣꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯀꯔꯤ ꯂꯣꯠꯀꯦ ꯑꯩꯗꯤ ꯂꯣꯠꯇꯦꯀꯣ ꯑꯇꯩꯅ ꯈꯪꯗ꯭ꯔꯁꯨ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯌꯦꯡꯖꯕ ꯃꯤꯗꯨꯅꯗꯤ ꯈꯪꯉꯤ ꯂꯥꯡꯂꯦꯟ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯈꯨꯝꯃꯤ ꯇꯣꯝꯊꯤꯟ ꯊꯦꯡꯉꯤ ꯅꯪꯁꯨ ꯇꯨꯝꯃꯨ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯀꯣꯜꯗꯨ ꯁꯠꯀꯠꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯐꯝꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯁꯣꯝꯗꯅ ꯒ꯭ꯔꯤꯁꯟꯗꯨ ꯁꯥꯏꯅꯤꯗ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯋꯦꯇꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯐꯠ ꯀꯛꯊꯠꯂꯒ ꯆꯤꯝꯕꯥꯜ ꯅꯥꯀꯟ ꯅꯥꯝꯃ ꯆꯤꯡꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯁꯠ ꯍꯤꯞꯊꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯐꯣꯟ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯈꯤꯡꯂꯛꯄꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯥꯔꯒ ꯌꯦꯡꯉꯤ ꯁꯥꯏꯅꯤ ꯑꯣꯏꯔꯝꯕꯗꯨꯗ ꯊꯨꯅ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯁꯥꯏꯅꯤꯅ ꯐꯣꯟ ꯇꯧꯔꯝꯕ꯭ꯔꯣꯅ ꯍꯣꯏ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯑꯗꯨꯅ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯅ ꯍꯥꯏꯕ ꯒ꯭ꯔꯤꯁꯟ ꯃꯊꯟꯇ ꯃꯔꯝ ꯁꯣꯜꯂꯒ ꯌꯥꯝ ꯂꯧꯔꯝꯃꯅꯦꯕ ꯐꯣꯟꯁꯦ ꯑꯣ ꯑꯩ ꯕꯥꯔꯗꯦ ꯍꯪꯆꯤꯠꯅꯤ ꯅꯪ ꯀꯩ ꯄꯤꯗꯣꯏꯅꯣ ꯑꯩꯗꯤ ꯑꯄꯤꯛꯄ ꯃꯃꯜ ꯌꯥꯎꯗꯕꯒꯗꯤ ꯂꯧꯕ ꯉꯝꯃꯣꯏꯀꯣ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯕ ꯒ꯭ꯔꯤꯁꯟ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯀꯩꯅꯣ ꯏꯀꯥꯏꯕꯕꯣ ꯍꯪꯗꯣꯡ ꯃꯆꯥꯃꯨꯛ ꯆꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯍꯪꯗꯣꯡ ꯃꯆꯥꯃꯨꯛ ꯆꯥꯎꯕ꯭ꯔꯗꯤ ꯀꯤꯁꯅꯗꯤ ꯅꯪꯗꯤ ꯍꯪꯗꯣꯡꯅꯤꯅ ꯈꯪꯉꯣꯏꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯋꯥꯔꯤꯅꯦ ꯑꯗꯣ ꯅꯪ ꯀꯅꯥ ꯏꯟꯚꯥꯏꯠ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯨꯜꯂꯛꯄꯈꯩꯒ ꯑꯣ ꯑꯗꯨ ꯅꯪꯁꯨ ꯇꯨꯝꯊꯣꯛꯑꯣ ꯑꯩꯁꯨ ꯅꯪꯒꯤ ꯄꯤꯅꯕ ꯑꯝꯇ ꯈꯟꯈꯤꯒꯦ ꯁꯥꯏꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯍꯣꯏ ꯈꯜꯂꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯅꯁꯥꯅ ꯈꯪꯅ ꯍꯣꯏ ꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯔꯤꯁꯟ ꯐꯣꯟꯗꯨ ꯁꯠ ꯀꯛꯂꯒ ꯄꯤꯅꯤ ꯒꯤꯐ ꯄꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯧꯅ ꯑꯝꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯑꯝꯇ ꯉꯥꯡꯒꯦ ꯇꯧꯔꯤꯁꯤꯗ ꯒꯤꯐ ꯀꯥꯏꯅ ꯃꯍꯩ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤ ꯄꯨꯔꯒ ꯆꯠꯀꯦꯕ ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯅꯨꯄꯤ ꯋꯥꯏꯒꯦ ꯑꯩ ꯃꯁꯛꯅꯦꯅ ꯁꯥꯍꯦꯕ ꯃꯥꯜꯂꯗꯅ ꯅꯍꯥꯟꯋꯥꯏꯗꯤ ꯈꯔꯕꯨ ꯐꯖꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅꯦ ꯀꯦꯔꯤꯕ ꯀꯨꯀꯦꯗꯨꯅꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯥꯟꯈꯩ ꯑꯗꯨꯒ ꯃꯥꯏ ꯄꯥꯏꯈꯣꯝꯕꯒ ꯇꯧꯔꯒ ꯑꯩꯒ ꯁꯨꯛꯅꯕ ꯆꯠꯄꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯃꯣꯏꯒꯤ ꯃꯥꯅꯅꯨ ꯀꯥꯏꯅ ꯁꯛ ꯅꯨꯄꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕꯒ ꯇꯥꯍꯜꯂꯗꯅ ꯑꯝꯇ ꯀꯥꯎ ꯉꯝꯗꯈꯩ ꯉꯥꯡꯒꯦ ꯆꯨꯞ ꯆꯥꯔꯦ ꯃꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯄꯨꯔꯒ ꯆꯠꯀꯦ ꯑꯗꯨꯁꯨ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯃ ꯄꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯧ ꯂꯥꯡꯅ ꯇꯣꯝꯊꯤꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇ꯭ꯔꯦ ꯄꯥꯏꯔꯛꯑꯔꯣꯏꯗꯕꯅꯤ ꯐꯣꯟꯁꯤꯁꯨ ꯃꯤꯅꯥꯏ ꯍꯥꯏꯁꯤꯅꯤ ꯃꯗꯨꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯒꯦ ꯇꯧꯕꯗ ꯒ꯭ꯔꯤꯁꯟ ꯌꯥꯝ ꯉꯛꯅ ꯀꯨꯏꯅ ꯄꯨꯡꯁꯤꯗꯤ 12 ꯍꯦꯜꯂꯦ ꯌꯥꯝ ꯊꯦꯡꯉꯦꯅꯦ ꯑꯁ ꯃꯗꯨꯒꯤ ꯃꯀꯨꯗꯨꯅ ꯆꯦꯛꯅ ꯇꯧꯔꯛꯇꯧꯔꯤꯅꯤ ꯈꯟꯅꯗꯤ ꯇꯨꯝꯒꯦ ꯑꯩꯁꯨ ꯍꯌꯦꯡ ꯇꯥꯟꯅꯗꯧꯕ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯊꯥꯅꯤꯜꯗꯨ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯃꯄꯥꯒ ꯄꯨꯟꯅ ꯐꯝꯂꯒ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯂꯇꯥꯅ ꯁꯪꯒꯣꯝ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯁꯪꯒꯣꯝ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕ ꯅꯪꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯊꯥꯅꯤꯜ ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯗꯅ ꯑꯩ ꯊꯛꯅꯤꯡꯗꯦ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯂꯇꯥ ꯃꯆꯥꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯉꯤ ꯕꯤꯅꯣꯏꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯗꯨꯀꯥꯟꯁꯨ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯥꯛ ꯆꯥꯕꯁꯨ ꯅꯪꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯁꯦ ꯁꯪꯒꯣꯝꯁꯦ ꯈꯔ ꯊꯛꯂꯒ ꯆꯠꯂꯨ ꯊꯥꯅꯤꯜ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯐꯥꯎꯗꯦꯕ ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯂꯇꯥꯅ ꯑꯩ ꯅꯪꯅ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ
Thanil mamadi yengi pakumpi de latana makhatar e ha mathong marang khangdaba lamja sara machado ngahang bagini ne ha mathong marang khangdaba kanagi machana su khangdaba midubu yamsigi mak oine thambadi yaroi khangaba lata ai leri khaidi aduga aine kuchabi mo ama Thanil mamagi wada loi tringeda khangai her e yarima ai kim tangdi adugi ma wa ngang bu khudingi migi machado palaga ngang se kaigino angang dun imada kari hairage aduga handak ori mathang hek sigi pau sigumba tardi aine ke dogi yengo si haram laga sauna imung da prap changkhri lata machana sangkibaduda hera mathong marang khangdaba mi dugi handakta mama ai chinthakta ga khumba bani ne nang ngambra ai ngambra ing tare Binoina yari mama tu oko sigi matang sida na chagi pambusu kratana siko wa makatano nete na chanu pan haisi moi baba su yaningi ro ai di pamdi ko moi gumba sidi ne ai gi khongyagi uful phawba pahaningde wa lore sida adu phajana ingthina tapna khana sine nangbo na chagi pambusu krata thokta sintok sine na chanu pasi angang nete Asibu phajana haina bayari prabaha atuga mana tauba tanabadu dine mathong marang khangdaba angang da tardi hoini mama adu phajana themlaga haigi yengsidana adu di yatragana yadabgi thabak lakani nangna kana dabada kimda khangdaba angang ni sabiduda chatlaga hairisibu chumlibrani nangbo chummi kaino aina chatlaga nganglamdradi nasase adum ngawraga nupidugi matung ineramani haujiti khara nganglubagine unadredana siphatro phani ko nang phani haisini adumai baba pau nugai ba masleire khuri pauno duna nasani pase lohum thuase natradi ngangnaba maya yaroidori ado aina sum khanbada aikhogi mo oidoido imina ikhongna ubana pharoidrane Binoy magi nupina ngangli badutai latana makhatar e Santi do khangbra makhale kai gi lampak lebado khangi magi macha nupi ama lebado masaksu yamna phajai aduga yamna suphai haine aduda aina moi mama dane aina wari kharabudi saba horabani nupi macha dadi kari mami kowa thaza Yai, mapadu yamna fawani ne aikoi tinarei adubu warise them lagana chanupada phajana sasi taha taurisiko